खुरुमजरी मयाम ngasidi ay yumda yamna laina perfect oina akoina market tagi leiraga chabado adudagi su hena mahau leina pizza karamna hogani haibado ay step by step yenganjarake ado pizza se ay makhal ani da hogdoini abanda ma aduga khangda ma ado khangda horisi su ko kaimta khenaba leite yam sathina mahau lei yam phajana su oi aduna mayam hojik video se hauna batawjarage video se skip amta tawdena loiba phawba mideng tabiu Koi ahan bada moida se to na bagi damakta ina sida ko na malaure asida ko ising se sabung tawba ising gi magi sabagi chang se khutna sumaina thengba matamda khut se lupsan bangambado adumaina saba taba ko yamna su saba yade yam su ingba yade hoji ahan bada chini se chama sama hapsalani aduga ising se hapsalani ba aduga ngatang chini se kitang tumba pawbo otpirani chini hapisina mahau su leigani aduga yi se active oibada mating pigani Hojik asida yiste asi hapirani asina horen moida do ferment tawbada mating oidoni asi tangdabani lupa yankai da pibani asi haptragadi horen kamkhaloi yaroi ba hojik ising sida asi hapchalani aina toise moida se kap ani ne ba aduna yisti su chamas ani hapigani aduga phajana asi otpirani hojik asi makhum ama kupshilaga ngahak minute manga khak thambirani Hojik minute manga phare aduna makhum se hangdokpirage yengbiu yis se phajana active oire asmaina tawdaba taragadi moida hapaga topiganu ba adu oiba taragadi kemta horen moida do kamkhalawai hojik asida moida se kap ani ka hapsalle aduga thum se khajik hapsallani akoina ata toba matamda thum hapidena ko mahau leina badum aduna thum se kitang hapsallani aduga hojik asi phajana topirani pizza gi do sidi yamna kanna totpa yade ma sidi kitang nauraga kitang petak tawna totpigani Hojik asi totpa loire aduna mathakta thau se kitang machung amtang hapaga mathakta phajana taisan birani hojik asi makhum se kupsalaga amu minute 10 amuk thambirani asidana pizza topping gi pizza gi mathakta hapna bado tilau se aina masum taraga sumaina macha se lokthok pire aduga sina simla mirs capsicum do asina asang bani aduga sina angang bani ko mayam magi apamba dum hapiu kaimta kaide Hojik asida aina paneer se khar laure ba pizza da hap kaina adu paneer se sumaina simple oina hap pasidi mahau wali aduna aina sida yangang se kitang chaisalle aduga sina moroga shubani go kitang chaisalle simsu thum hapirani kitang amaga aduga jira subase asisu kitang ama hapsale masala sing se habla matungda asi phajana mase toshan birani ba ko sumaina khapa ga tolasu yai chamasna tolasu yai thau machum amtang hapirani aduga amuka phajana mu totpirani thau hapke su yai natraga ghi natraga butter melt oraga hapile su yagani hojik asidi aina chanam macha se manga khak laure asi singthi ta sitpirani asigi mahutta karima garlic powder leibiba taraga di aduna hena phayaba ado sisu yai kemta kaide Hojik asi sitpa loire aduna tenggot amada hapsalle aduga thau se rice bran natraga akoigi refine gumboina hapiuba kitang hapirani ado asigi mahuta koina butter melt oraga hapagadi aduna hena mughena phai ado thau oina hapasu kaimta kaide dum mahaudi dum leigani ado asina kaida sijinani haibado video makha yenglakpada dum khangani ngasai gi moida tolaga thamkibado makhum se hangdokpirage mayam yengbiu kya phajana kamkhalaina ado mayamna khangbigadabadi moida kap amada yis chamasama likpiganu go liedi kamkhaloi hojik asi lokthoklaga moida kitang chairaga phajana mase ngahak topirani ado aigi se pizza se ani haudoine ba oven da haudoisina kitang ama chaholani aduga khangda haudoisina khar pighalani aduna marakta satpirage ahan bada achauba se hana sembirage moida kitang mathakta chairaga belana takpirani ado aidi pizza base se yamna pabado adu pamde kanagumba na pana saba pami adu pana saba pamaga kitang pakna dum takpiu hojik asi yarani aduna aina oven gi baking tray se si laure mathakta moida akang ba se kitang chaisalle aduga si hapchalani hojik khutna ko aina isagi ohendori ba chang do aduda phajana ma se pan se tawraga sandokpirani ba hojik asida aina fork ama laure asina ko sumaina makun se thambirani asi thambagi maramdi akoina market tagi leiba pizza base ta su sumaina makun si dum leibani ba adu asi kamkhattana bagini haidi banda kamkhatparo sum chawna ko sumaina tawdana bagini ba
ꯍꯧꯖꯤꯛ ꯑꯁꯤꯗ ꯄꯤꯖꯥ ꯁꯣꯁ ꯂꯩꯔꯦ ꯑꯁꯤ ꯌꯨꯝꯗꯁꯨ ꯌꯥꯝꯅ ꯂꯥꯏꯅ ꯁꯦꯝꯕ ꯌꯥꯕꯅꯤ ꯀꯅꯥꯒꯨꯝꯕꯅ ꯔꯦꯁꯤꯄꯤ ꯄꯥꯝꯕꯤꯔꯒꯗꯤ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯃꯊꯪꯗ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦ ꯍꯧꯖꯤꯛ ꯑꯁꯤꯗ ꯃꯊꯛꯇ ꯈꯤꯇꯪ ꯍꯥꯞꯆꯜꯂꯅꯤ ꯑꯗꯨꯒ ꯐꯖꯅ ꯁꯟꯗꯣꯛꯄꯤꯔꯅꯤ ꯆꯥꯃꯁ ꯑꯃꯒꯤ ꯃꯇꯦꯡꯅ ꯍꯧꯖꯤꯛ ꯑꯁꯤ ꯁꯟꯗꯣꯛꯄ ꯂꯣꯏꯔꯦꯀꯣ ꯑꯗꯨꯅ ꯃꯊꯛꯇ ꯆꯤꯁꯁꯦ ꯍꯥꯞꯄꯤꯗ꯭ꯔꯣꯕꯅꯤ ꯑꯁꯤ ꯃꯣꯖꯦꯔꯤꯂꯥ ꯆꯤꯁꯅꯤ ꯀꯅꯥꯒꯨꯝꯕ ꯃꯣꯖꯦꯔꯤꯂꯥ ꯆꯤꯁ ꯈꯪꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯄꯤꯖꯥ ꯆꯥꯕ ꯃꯇꯝꯗ ꯃꯔꯤ ꯆꯤꯡꯈꯠꯄꯗꯣ ꯃꯣꯖꯦꯔꯤꯂꯥ ꯆꯤꯁ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯔꯣꯏꯑꯕ ꯑꯁꯤꯁꯦ ꯃꯊꯛꯇ ꯈꯤꯇꯪ ꯑꯃ ꯍꯥꯞꯆꯜꯂꯅꯤ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯁꯤꯝꯂꯥ ꯃꯤꯔꯆ ꯀꯦꯞꯁꯤꯀꯝꯗꯣ ꯑꯁꯤ ꯃꯊꯛꯇ ꯈꯔ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯥꯞꯄꯤꯔꯅꯤ ꯑꯗꯣ ꯑꯩꯁꯦ ꯌꯥꯝ ꯐꯖꯅ ꯍꯥꯞꯄꯒꯗꯤ ꯍꯩꯇꯦꯕ ꯃꯌꯥꯝ ꯑꯗꯨꯝ ꯍꯩꯔꯒꯗꯤ ꯐꯖꯅ ꯍꯥꯞꯄꯤꯌꯨ ꯍꯥꯏꯗꯤ ꯐꯖꯅ ꯍꯥꯞꯄ ꯍꯥꯏꯕꯁꯦ ꯌꯦꯡꯕꯗꯁꯨ ꯐꯖꯕꯅꯦꯕ ꯌꯦꯡꯕꯗ ꯐꯖꯕ ꯍꯥꯏꯕꯁꯦ ꯆꯥꯕꯗ ꯑꯗꯨꯝ ꯍꯥꯎꯗꯣꯏꯅꯦꯕ ꯌꯦꯡꯕꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯊꯃꯣꯏꯗ ꯑꯗꯨꯝ ꯄꯦꯟꯈ꯭ꯔꯕꯅꯦꯕ ꯆꯥꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯖꯤꯛ ꯃꯊꯛꯇ ꯄꯅꯤꯔ ꯑꯗꯨꯗꯒꯤ ꯇꯤꯜꯍꯧꯒꯁꯦ ꯑꯁꯤ ꯍꯥꯞꯆꯟꯕꯤꯔꯅꯤ ꯑꯗꯣ ꯑꯁꯤꯗꯀꯣ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕꯅ ꯀꯣꯔꯟ ꯍꯥꯞꯅꯤꯡꯕ ꯇꯥꯔꯒꯁꯨ ꯐ꯭ꯔꯦꯁ ꯀꯣꯔꯟꯗꯣ ꯑꯗꯨ ꯉꯥꯛꯇꯪ ꯐꯨꯠꯄꯤꯔꯒ ꯑꯗꯨꯝ ꯍꯥꯞꯄꯤꯕ ꯌꯥꯒꯅꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯃꯥꯔꯀꯦꯠꯇ ꯑꯐꯨꯠꯄ ꯑꯣꯏꯅ ꯌꯣꯟꯕꯗꯣ ꯄꯦꯀꯦꯠ ꯇꯧꯔꯒ ꯑꯗꯨꯗꯒꯤꯁꯨ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯒꯅꯤ ꯑꯇꯩꯁꯨ ꯑꯗꯨꯝ ꯃꯥꯏ ꯑꯄꯥꯝꯕ ꯑꯗꯩꯗꯤ ꯍꯥꯎꯒꯗꯕ ꯐꯖꯒꯗꯕ ꯃꯑꯣꯡꯗꯣ ꯌꯦꯡꯉꯒ ꯑꯗꯨꯝ ꯍꯥꯞꯄꯤꯌꯨ ꯑꯗꯣ ꯍꯧꯖꯤꯛ ꯑꯁꯤ ꯍꯥꯞꯄ ꯂꯣꯏꯔꯕꯅꯤꯅ ꯃꯊꯛꯇ ꯑꯃꯨꯛ ꯆꯤꯁꯁꯦ ꯈꯔ ꯐꯖꯅ ꯑꯃꯨꯛ ꯍꯥꯞꯄꯤꯔꯅꯤ ꯑꯗꯣ ꯆꯤꯁꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦꯕ ꯄꯤꯖꯥꯗ ꯆꯤꯁ ꯌꯥꯝꯅ ꯍꯥꯞꯄꯁꯦ ꯍꯧꯖꯤꯛ ꯑꯁꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯆꯅꯝꯒ ꯊꯥꯎꯒꯗꯣ ꯑꯁꯤꯅꯀꯣ ꯃꯄꯥꯟꯁꯦ ꯇꯩꯗꯣꯏꯅꯦꯕ ꯑꯁꯤꯅ ꯍꯣꯔꯦꯟ ꯃꯅꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤ ꯒꯥꯔꯂꯤꯛ ꯕ꯭ꯔꯦꯗꯀꯤ ꯃꯅꯝꯗो ꯑꯗꯨꯃꯥꯏꯅ ꯂꯥꯛꯀꯅꯦꯕ ꯑꯗꯣ ꯀꯅꯥꯒꯨꯝꯕꯅ ꯆꯅꯝꯁꯦ ꯄꯥꯝꯗ꯭ꯔꯒꯅ ꯊꯥꯎ ꯑꯣꯏꯅ ꯑꯗꯨꯝ ꯇꯩꯕꯤꯌꯨ ꯑꯗꯨꯁꯨ ꯑꯗꯨꯝ ꯌꯥꯒꯅꯤ ꯑꯗꯣ ꯆꯅꯝꯁꯦ ꯍꯥꯞꯄꯒꯗꯤ ꯃꯍꯥꯎꯁꯦ ꯑꯃꯨꯛ ꯍꯦꯟꯒꯠꯇꯣꯏꯅꯦꯕ ꯍꯧꯖꯤꯛ ꯑꯩꯒꯤ ꯑꯣꯚꯟꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯑꯍꯥꯟꯕꯗ ꯃꯤꯅꯤꯠ 10ꯒꯤꯗꯃꯛꯇ ꯄ꯭ꯔꯤꯍꯤꯠ ꯇꯧꯗꯣꯏꯅꯤ ꯑꯗꯨꯅ ꯇꯦꯝꯄꯔꯦꯆꯔꯁꯦ 200ꯗ ꯊꯝꯃꯦ ꯕꯦꯛꯇ ꯊꯝꯃꯦ ꯑꯗꯨꯒ 10 ꯃꯤꯅꯤꯠ ꯈꯛ ꯊꯝꯕꯤꯔꯅꯤ ꯍꯧꯖꯤꯛ 10 ꯃꯤꯅꯤꯠ ꯐꯥꯔꯦ ꯑꯗꯨꯅ ꯃꯈꯨꯝꯁꯦ ꯍꯥꯡꯗꯣꯛꯄꯤꯔꯅꯤ ꯍꯧꯖꯤꯛ ꯄꯤꯖꯥꯁꯦ ꯍꯥꯞꯆꯜꯂꯅꯤ ꯑꯗꯨꯒ ꯃꯈꯨꯝꯁꯦ ꯈꯨꯝꯖꯤꯜꯂꯒ ꯑꯃꯨꯛ ꯃꯥꯁꯦ ꯃꯤꯅꯤꯠ 15 ꯈꯛ ꯊꯝꯕꯤꯔꯅꯤ ꯃꯤꯅꯤꯠ 15ꯗ ꯑꯗꯨꯝ ꯔꯦꯗꯤ ꯑꯣꯏꯗ꯭ꯔꯣꯕꯅꯦꯕ ꯃꯤꯅꯤꯠ 15 ꯐꯥꯔꯦ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯍꯟꯗꯕꯤꯗ ꯇꯦꯟꯁꯜꯂꯦ ꯄꯤꯖꯥꯁꯦ ꯂꯣꯏꯔꯦ ꯍꯧꯕ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯌꯥꯝ ꯐꯖꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯁꯤꯗꯀꯣ ꯑꯩꯒꯤ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯁꯤꯖꯅꯤꯡꯁꯦ ꯑꯁꯤꯁꯦ ꯃꯊꯛꯇ ꯆꯥꯏꯁꯤꯟꯕꯤꯔꯅꯤ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯍꯥꯞꯄꯤꯌꯨ ꯑꯗꯣ ꯑꯁꯤꯗ ꯃꯁꯥꯒꯤ ꯆꯤꯂꯤ ꯐ꯭ꯂꯦꯛꯁꯁꯨ ꯌꯥꯎꯋꯦꯕ ꯑꯩꯅ ꯑꯁꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄꯥꯁꯇꯥ ꯍꯧꯔꯗꯤ ꯅꯨꯡꯉꯥꯏꯔꯦ ꯅꯠꯇ꯭ꯔꯒ ꯃꯦꯒꯤ ꯍꯧꯔꯒꯁꯨ ꯑꯗꯨꯝ ꯆꯥꯏꯁꯤꯜꯂ ꯆꯥꯏꯕ ꯑꯩ ꯌꯥꯝ ꯄꯥꯝꯃꯦꯕꯁꯦ ꯍꯧꯖꯤꯛ ꯑꯁꯤ ꯁꯨꯃꯥꯏꯅ ꯀꯛꯊꯠꯂꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯍꯥꯏꯕꯗꯣ ꯑꯃꯇꯪ ꯂꯧꯈꯠꯆꯔꯛꯀꯦ ꯍꯧꯖꯤꯛ ꯃꯥꯒꯤ ꯆꯤꯁꯁꯦ ꯌꯦꯡꯕꯤꯌꯨꯀꯣ ꯃꯌꯥꯝ ꯐꯖꯗ꯭ꯔꯥ ꯃꯑꯣꯡ ꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯍꯥꯎꯅꯤ ꯍꯥꯎꯔꯣꯏ ꯀꯃꯦꯟ ꯑꯃꯇꯪꯗꯤ ꯇꯧꯕꯤꯔꯝꯃꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯑꯚꯟꯗ ꯍꯧꯕ ꯂꯣꯏꯔꯕꯅꯤꯅ ꯈꯥꯡꯗ ꯍꯧꯅꯕ ꯑꯃꯨꯛ ꯁꯦꯝꯖꯔꯒꯦ ꯑꯁꯤ ꯇꯛꯄꯤꯔꯅꯤ ꯌꯥꯝꯅ ꯆꯥꯎꯍꯜꯂꯔꯣꯏꯒꯦ ꯈꯔ ꯄꯤꯛꯇꯛ ꯇꯧꯅ ꯍꯧꯕꯤꯔꯒꯦ ꯍꯧꯖꯤꯛ ꯑꯁꯤꯗ ꯑꯩꯅ ꯅꯣꯔꯃꯦꯜ ꯁ꯭ꯇꯤꯜ ꯄ꯭ꯂꯦꯠ ꯑꯃ ꯂꯧꯔꯦꯕ ꯁ꯭ꯇꯤꯜ ꯄ꯭ꯂꯦꯠ ꯑꯁꯤꯗ ꯑꯍꯥꯟꯕꯗ ꯊꯥꯎꯁꯦ ꯈꯤꯇꯪ ꯃꯆꯨꯝ ꯑꯃꯇꯪ ꯊꯥꯗꯕꯤꯔꯅꯤ ꯑꯗꯨꯒ ꯁꯤꯗ ꯃꯣꯏꯗꯥ ꯑꯀꯪꯕꯁꯦ ꯈꯤꯇꯪ ꯆꯥꯏꯁꯤꯜꯂꯅꯤ ꯑꯗꯨꯒ ꯑꯁꯤ ꯐꯖꯅ ꯇꯣꯠꯁꯜꯂꯅꯦꯕ ꯑꯩꯅ ꯁꯤꯗ ꯕ꯭ꯔꯥꯁꯅ ꯇꯣꯠꯂꯤꯁꯦ ꯁꯤ ꯃꯍꯨꯠꯇ ꯈꯨꯠꯅ ꯇꯣꯠꯂꯁꯨ ꯌꯥꯏ ꯀꯩꯝꯇ ꯀꯥꯏꯗꯦ ꯑꯗꯣ ꯑꯁꯨꯃꯥꯏꯅꯕꯨ ꯇꯣꯠꯈ꯭ꯔꯗꯤ ꯀꯩꯝꯇ ꯅꯞꯄꯔꯣꯏ ꯕꯇꯔ ꯄꯦꯄꯔ ꯍꯥꯞꯄ ꯈꯣꯠꯄ ꯀꯩꯝꯇ ꯃꯊꯧ ꯇꯥꯗꯦ ꯑꯁꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯍꯥꯞꯄꯤꯔꯅꯤ ꯑꯗꯨꯒ ꯏꯁꯥꯒꯤ ꯆꯥꯡꯗ ꯌꯦꯡꯉꯒ ꯈꯨꯠꯅ ꯐꯖꯅ ꯁꯟꯗꯣꯛꯄꯤꯔꯅꯤ ꯑꯗꯨꯒ ꯃꯊꯛꯇ ꯐꯣꯛꯁꯤꯅ ꯃꯥꯒꯤ ꯃꯈꯨꯝꯁꯦ ꯊꯝꯕꯤꯔꯅꯤꯕ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯕꯇꯔ ꯄꯦꯄꯔ ꯍꯥꯞꯅꯤꯡꯂꯒꯁꯨ ꯀꯔꯤꯒꯨꯝꯕ ꯕꯇꯔ ꯄꯦꯄꯔꯁꯤꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯂꯧꯔꯁꯦꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯆꯨꯝꯅꯒꯤ ꯆꯦ ꯑꯉꯧꯕꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯊꯥꯎ ꯇꯩꯁꯜꯂꯒ ꯑꯗꯨꯁꯨ ꯑꯗꯨꯝ ꯁꯦꯝꯕ ꯌꯥꯕꯅꯤ ꯑꯗꯨꯃꯥꯏꯅꯁꯨ ꯁꯦꯝꯃꯒ ꯀꯛꯊꯠꯂꯒ ꯑꯗꯨꯝ ꯍꯥꯞꯄꯤꯕ ꯌꯥꯒꯅꯤ ꯍꯧꯖꯤꯛ ꯑꯁꯤꯗ ꯄꯤꯖꯥ ꯁꯣꯁꯁꯦ ꯐꯖꯅ ꯊꯨꯡꯅꯕ ꯇꯩꯁꯜꯂꯅꯤ ꯍꯧꯖꯤꯛ ꯑꯁꯤꯗ ꯆꯤꯁ ꯍꯥꯞꯆꯜꯂꯅꯤ ꯃꯃꯥꯡꯗ ꯑꯗꯨꯝ ꯇꯧꯈꯤꯕ ꯃꯑꯣꯡꯗꯨꯅꯦꯕ ꯑꯗꯨꯝ ꯀꯦꯞꯁꯤꯀꯝ ꯑꯗꯩꯗꯤ ꯇꯤꯜꯍꯧ ꯄꯅꯤꯔꯁꯦ ꯂꯣꯏ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯑꯗꯨꯒ ꯃꯊꯛꯇ ꯑꯃꯨꯛ ꯑꯦꯛꯁꯇ꯭ꯔꯥ ꯃꯊꯛꯇ ꯆꯤꯁꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯍꯧꯖꯤꯛ ꯑꯁꯤꯗ ꯑꯩꯅ ꯈꯥꯡ ꯑꯃ ꯂꯧꯔꯦ ꯑꯁꯤꯗꯀꯣ ꯊꯨꯝꯁꯦ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯣ ꯊꯨꯝꯁꯦ ꯑꯁꯤꯒꯤ ꯊꯨꯝꯁꯦ ꯉꯁꯤ ꯑꯩꯅ ꯄꯤꯖꯥ ꯍꯧꯕꯗ ꯁꯤꯖꯤꯟꯅꯔꯤꯁꯦ ꯑꯗꯨꯝ ꯗꯕꯥꯗ ꯍꯥꯟꯖꯟ ꯊꯝꯃꯒ ꯑꯇꯩ ꯃꯊꯪꯗ ꯄꯤꯖꯥ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯀꯦꯛ ꯈꯪꯗꯦ ꯍꯧꯕꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ ꯃꯌꯥꯏꯗ ꯁ꯭ꯇꯦꯟ ꯑꯃ ꯊꯝꯃꯦ ꯑꯗꯨꯒ ꯃꯈꯨꯝꯁꯦ ꯀꯨꯞꯁꯜꯂꯦ ꯃꯩꯁꯦ ꯑꯗꯨꯝ ꯐꯨꯜ ꯐ꯭ꯂꯦꯝꯗ ꯊꯝꯕꯤꯒꯅꯤ ꯑꯗꯨꯒ ꯃꯤꯅꯤꯠ 10 ꯈꯛ ꯊꯝꯕꯤꯔꯅꯤ ꯄ꯭ꯔꯤꯍꯤꯠ ꯑꯣꯏꯅꯕ ꯁꯦꯝ ꯑꯚꯟꯗ ꯇꯧꯈꯤꯕ ꯑꯗꯨꯃꯥꯏꯅ
मिनिट 10 फारे मखुम से हांगदोक्पीरे अदुगा सि हापचल्ले अमुक मखुम से खुमजल्लनी हंदकना मई से मीडियम फ्लेम दे थंबिरनी एबा अदुगा मिनिट 10 खक थंबिरनी असिना हौजिक मिनिट 10 फारे अदुना मखुम से हांगदोक्पीरनी येंबिउ मयाम क्याम फजना ओइरे सिसु फजना मेल ओइरेबा मयाम दा कइनो येंगनजरकेबा हौजिक खाबैसिना कोखटकेबा येंबिउ कई सुम नप्तबनी मखादको असी याम नुंगाइबनी सुमाइना स्टील प्लेट दा इलाइ लाइना हौबको असी मनिंगसी येंबिउबा फजना याम फजना सॉफ्ट ओइना ओइरे खांगदा हुइ हाइरसु को कइमता खेनादबनी हौजिक असी कक्थटपीरगे अदो मयाम अई ngasi पिज्जा अनि से अबंदा होबा अमदि खांगदा होबा अनि से करम हेना हाउदो माली मयाम कमेंट तौबिरमु अदो महाउदि अदुम चपानागनिएबा आदि मवंग अमतदा होबनिना मयाम अमतंग लखटजरके येंबिउ मयाम अदो मयाम असिनि ngasi अईगी परफेक्ट युमदा करमना इलाइ लाइना यामना फजना पिज्जा होगनी हाइबदुगी रेसिपी से मयामना कइबा वीडियो सेना नुंगाइरगदि चैनल सिबु लाइक शेयर सब्सक्राइब तौबा काउबिगनु मथंगदसु अनौबा अमदि अहाव मथेल मयाम अमा पुदुना लाक्चगे ngasi gi oinadi matang asida loisinjerage mathangi video da mukana thengnarasi bye bye